ꯆꯥꯛꯇꯤ ꯎꯕ꯭ꯔꯣ ꯌꯥꯝ ꯆꯥꯛ ꯎꯕ꯭ꯔꯣ ꯆꯥꯛ ꯅꯪꯒꯤ ꯑꯩꯒꯤꯅꯦ ꯍꯤꯖꯥꯡꯒꯤ ꯇꯦꯡꯀꯣꯠ ꯁꯨꯏ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯤꯗꯤ ꯉꯔꯥꯡꯒꯤꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛꯁꯤꯅ ꯉꯁꯤ ꯀꯨꯀꯔꯗ ꯑꯣꯏꯅ ꯀꯥꯝꯁꯤꯜꯂꯦ ꯃꯄꯥꯗꯤ ꯆꯥꯗꯦ ꯃꯥꯏꯗꯤ ꯖꯤꯟ ꯊꯣꯡꯕꯅꯤ ꯑꯩꯗꯤ ꯖꯤꯟ ꯊꯣꯡ ꯆꯥꯗꯕꯅꯤꯅ ꯑꯩ ꯁꯔꯨꯛꯇꯤ ꯖꯤꯟ ꯑꯣꯏꯅ ꯇꯧꯔꯦ ꯅꯪ ꯀꯅꯥ ꯇꯣꯠꯄꯤꯗꯣꯏꯕ ꯅꯪꯒꯤꯗꯣ ꯑꯩ ꯈꯨꯠ ꯑꯃꯨꯛ ꯍꯥꯝꯍꯜꯂꯨꯗꯣꯔꯤꯗꯅ ꯂꯣꯏ ꯇꯣꯠꯁꯜꯂꯝꯃꯣꯔꯥ ꯑꯃꯨꯛꯇ ꯂꯣꯏ ꯇꯣꯠꯂꯝꯃꯨꯔꯣ ꯆꯥꯛꯁꯦ ꯑꯩ ꯍꯣꯔꯦꯟ ꯃꯔꯛꯇ ꯀꯅꯥꯅ ꯇꯣꯠꯇꯣꯏꯕ ꯑꯩꯗꯤ ꯇꯣꯠ ꯉꯝꯃꯣꯏ ꯑꯩ ꯈꯨꯠ ꯍꯥꯝꯃꯨꯗꯣꯔꯝꯃꯦ चारो चीजें चाकू उगे atau bisa lihat tuh tangan ini ada nggak tangan lihat di sini ada nggak ꯑꯩ ꯖꯦꯟ ꯊꯣꯡꯕ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯖꯦꯔꯨꯝ ꯑꯣꯏꯅ ꯇꯧꯔꯦ ꯑꯩ ꯁꯔꯨꯛꯇꯤ ꯉꯔꯥꯡ ꯍꯤꯟꯖꯥꯡꯅꯦ ꯍꯥꯎꯕ꯭ꯔꯣ ꯅꯪ ꯑꯩ ꯎꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯉꯥꯡ ꯇꯨꯝꯕꯅꯤꯅ Soalnya apa? Nang udah susah deh, cabut tuh udah anda. Ayo harus nih cabut kayak betul ya? Kamu untuk, Bunjan. Awalnya. Lighter whatever. Nang habi mo na ko lighter. Ada na hayo din mama ay channel sa like to video mo, subscribe to video mo ya. Sabar.